Set capacity ki wangmada Maheiroi masing yamna puba van service tawriba sing traffic police na faduna fine thian bhaukre ngasi Imphal West amasung Bisnupur gi mafam kayada traffic police ke kanguna fine thian ki makha na tawrabadi van service tawba gi license phawba kaklagani hairi hiramasi matangda SKTV news ki sip reporter Khetrimiyum Prem Sandagi akhanama pawdam ama Haukiba chahi lishinganitra mangada transport department gi thokiba Manipur gazette ki matung ina school gi transport service tawriba gari amagi seat capacity adugi saruk tangkhai ama phawba hapkatuna Maheiroi sing puba yagani madudagi ahenba Maheiroi puba yaroi haina khangan khiba leikhi adubu hairiba chana kanun asi ngak na thalaktabadagi ngasidagi Maheiroi masing yamna puba ben servicing faduna fine thian ba hauki Chief Minister Nongthom Birena Makhatana Maheiroi masing hena puba gari sing license kakani haina social media ra khangalaki Wani Manipur budget ko transport department na Manipur budget ay nakupada maximum gari amagi capacity company capacity adu 1.5 level 1.5 level ko adu VNJ company capacity the anywhere the maximum the 8 level ko 8 ko 1.5 to 12 dual ta koi tamu driver lo ko hada na ni kama to ye ak 11 day hen ai kame ya de as per Manipur budget rules ni na adu da overload to ba na ni upa tani fine ai na adu na sema MBA ki matumina lai adu ki matumina ko to jara ko ni al tamu no wari kanare ama kanare ha to government ki budget ta han du then only apoi import to gai apoi na to ni what government na tarapa zero adu matumina ko to ko ne ko adu na Kamu ini association ojara mau ojara habis itu kita tanah di raga mau nak kari toke habis itu cie dah tahan dulu apa dia nak cie apa nak usira di tahu nanti वो मुझे वाला कि मखान हमांग की ये मगा जी सकले ही बा 40 yok सकले ही बा पतंजलि मित्राय पार कुछ तो मिला है फिर हमांग कुछ लगा पूरा एक्सीडेंट कितना मत हो पर हमांग की चांसेस तो क्या ना ऐसी लगी बनी को एक ऐसी जो ट्रैफिक की ऐसी ना रेस नोट हम पता ना तो की बनी सीधा कोई की जस्ट हमांग में हम की सेफ्टी नहीं एक्सीडेंट में थोपदा सिदा सेफ्टी हैबिटेट को लौके को अदुना अदुगी दमकता कोइना मयाम की प्रजा की आंगांग की मयाम की येनबा कोइना तौजरकनी School halakpa Ben Singh Khamduna traffic police na fine thianba duda driver kharadi nungaitaba phongdonaraki maruoina khudakta asigumba thawong chitharakpa asi nungaitaba phawi haina phongdorakhi amaromda ben manungda yauriba Maheiroi singna aki akhang poktanaba traffic police ki kangbuna ben driver singa ningthina ingna tapna wari sabagi mamitaki loinana Maheiroi singda ising pithapana chingba tawki Saya apa saat ini halapan itu sendiri sebenarnya halapan itu tak tahu ni tu apa yang hanya di dia lagi berbuat tu jadi overload juga Manipur lengak na lokal libu thorang asi Maheiroi gi oina di yamna laibuk phaba thorang amani maru oina ben singda angang sing krik ina makai puba masina maram oikanda angang singda kudung thiba thokpa yabagi changsu wangba asigumba kudung thiba thoninge oi machak sing asi thoktana boi demakta pakhalakpa thorang asi yamna commendable oiba afaba khumthang amadi oiri adumakpu benda han puramba angang masin adudagi hanthana purakpa matamda ven gi bharada ohongba lakadori bra haibasidi achobo wahang amo oiri SKTV news ki damak Khetrimiyum Prem Chan Imphal